Hello, I give him Boboy na Mahakpu. Nahanam Pomas the Esorgi wapau tana bugida maglak piba and sigida magatagatari. Agi Prathnadi, Nahan Natag the wapau and sigima palna, Esorbu and Nungsiba, amasung mahaki me, aduga mahaki singlup in Nungsiba sin. The Wehana Nahakin from the Nolukchoning Badudi, Nahanatag the wapau asina. Nahanaki singlup the pipam topanaki commitment, amasung Nahaki singluki luching missing in Mahakpu pam tokpa adugi mahutisilhandigan. Adu wapau sigima palna. Nagising lupa hinanungsiba, nagising lupa luching musing hinanungsiba, adu quite maru oina, Esorgi matik mangal da hingba punsida chakot badu, eki prathanani. Ibung maki wapau, taminas. Christmas. Ngasigi nimite ko na mapam sa laakanda palan tominere bese Christmas ne. Karino Christian singa Christmas the palan tawrise. Hojik di Christmas se commercialize ore. Mall singda Manipur gi tongan hojik su hore store singda aduga restaurant singda Christmas tree yungani Santa Claus ki picture yangani or Santa Claus same gani Christmas ki gifting ki damak gift ano mayam yongani karigumba sidagi thokraga khonangani character lebo oiba targadi Christmas ki gift Christmas ki ornament Christmas ki tree ngaktane karino Christian singna Christmas ta celebrate toris koi markte sure Christian na tabe maru mapang sing suyari hek carol singing dagi horaga parkraba Esorgi wa I couldn't party sing the Bible dagi ngaktane adug say bisay sing do I couldn't sakne bisay har khudimok sing aduda adumna hanjin na taram gadoba mi amadade Jesu Christ Christmas I couldn't palan tori I couldn't celebrate tori say Christmas tree nate chakcha hai sana banate imung manung sing pun banate marung pang thengna banate aphaba ngaktane phajaba ngaktane Christmas tree lonamak phajai Santa Claus nate Christmas ke Santa Claus Mariam ta laina de gift Mari laina da pora mane adubu nungsinabagi damang pinaba hiram sing karino ai khoina Christmas the Christian sing na palon tawrise I think karino na te wahangsu kanano it's not the what but who it is Jesus Jesu Christ adu karigi damag ai khoina Jesu Christ bu palon tawriba no karigi damag chahi amada Christian sing na pullaga Jesu Christ bu Esor da amasung Jesu Christ bu Esor da karigdamag thagat libano again tinbir bu kudimag kimhom da ai yam na make sing ba amade December gi tang kun mga Jesu Christ gi date of birth nate birthday nate Jesu Christ December tang kun mga ta pokhide adubu palan tawna na bugi damag ta matam Christian gi puari da lerna ba tai thajaba singnam ariba matam gi thajaba Christian singna thajaba singna punba amsung chahi amukhtang punna bagidam makoina hodokhiba adugi maram na koi December gi tang kun ga manga pun mane kangmu khar gi damak di January tang manga te tara poi punma kanglup sing sulai numit nate maru ori se adu Christmas ta ai koina palan toriba Christmas ta ai koina ningsing liba Christmas ta ai koina thagat liba Esor adune aduna hariba do koi Esorgi wai da yeng mina gani Bible yaw bisil na using ha kaluna na Johan pandub ama padatara maridig na tara ni pound hangdok pi John chapter 1 verses 14 to 18 Bible yaw bisil na using libi boy batara ga di maning de English ke Bible lay bani church ke na am hektana har be the Bible pa bisil na using na pivi na bagidam bakto no lukchari yam phangboy batara ga di isa sana Bible do di yeng bi ayak Manipur lon de passer kani English ke Bible pa sing na sudum English sudum yeng bina bagidam bakto no lukchari aduga wahai aduna sayollakpa aikhoigi irakta leibirare aduga thoujal amasung achumbana pig thanduna mapandagi amata ngaiba machagi oiba matik mangal haibadi maki matik mangal adu aikhoina uzare Johana mahaki maramda saki piduna launa haragi aigi tungda lengbirakliba mahak asi aigi mang leiramba maramna aingondagi hele
haina aina haikhiba adu mahak asini ai pumnamangna mahaki athanbadagi thoujalgi matakta thoujal phangjare maramdi moksigi mapana walya thangadu pire Jisu Christigi mapana thoujal amasung achumbadu lakle aduga mi kana amatana Esorbu kaidongaidusu udri mapagi mathada leiba amata ngaiba machanipa aduna Mahakpu phongdokle masi Esorgi wahaini aduga haiba wahai simak achumbani aduga masimak aikhoina loksins प्रार्थना तौसे Esorgi matengnis mayam chanbiduna midusinbiu Sargad leiba khogi pamasung Esor aikhoina haki wahaida lakchari thawai sengba asigi numita nahaki akanba thabak hena subiu thamoi sing hangdokpiu nakong sing hangdokpiu mit sing panghanbiu aduga ibungo nahakna nahaki wahai asigi mapala mafam masada leikhrabu khudingma angang ahal khaidana naha angang khaidana nupa nupi khaidana nahaki wahai asigi mapala wangangbiu Krista utpiu aikhoina kanbiu mapu mathau tabadu mayek singna utpiu Krista bu thagachanabagidamakta Krista gi ningthijabai khoi utpiu pungning hongba phangba thawai semuna akan mathabak du subiu thabak thogatpiu nahaki mateng nizari Ipa Esor nahaki thawai gi thabak ta thase nahaki wahai gi pangal ta thase amasung nahaki mi singbu nahaki wahai gi mapalna kaubibagi pangal adu ta thase kaubiu thabak subiu hongdokpiu Jisu Christi gam gani zirbane amen matam khara se Esorgi wahai dagi matam se lenmina se wakal khamina bagi mapal ai han hojik pa khiba jaga adudagi wakal khamina bagi mapal ai wahang dagi han adum hojage Jisu Christa se kanani haina khanbi bagi adum Now, Gospel Community Church ke members sing wapau se khoi damak yaud hana khan gum se khoi gi loina mak yaud asigi wahang se aikhoina tatan hangda wahang ne adu aikhoina tatan pahum pi gi do wahang ne Jisu Christa se kanani haina khan bage koi America church ka ba marup sing leiba sing lei su yarm ba su ai or Mary Mata Christian oiba or Christmas hana dum yaw bagin namar morakan Jisu Christa dum Jisu gi mingde dum taba or library the like pamina ban maram oraga or study partner oibana maram oraga adu study partner Christian oibana maram oraga and the Bible pabagumba uba wari sanaru matam the Jisu gi ming palakpa Jisu gi madana kari gumba kara ta bichil na sing hogi marakta marum mapang sing yaw oiba taraga di na khoina takraba khudimok sing dagi mapalna or Christian he khaiba matam or Christianity he khaiba matam da adu Jesus or Jisu he khaiba matam da kan hena kan bage adom na kan wakal lakoge apa mi ma chahi lisingani muki mamangda Middle East ki country amada pokhiba apa mi or ojama or apa pautak pi ba haiba apa guru ma natragana Jisu na sira kande hingat pa Jisu Krishna cross siba dugi hingat pa anaba sing phan ba siba sing hingat han bagi wari ta ba sing ai marti yaw boy ba taragadi na khona Krista se kanane hana khan bagi lai mayam gi marti gi lai ma or maicho ma or natragana dharma sandok la ko mi ma kanano Jisu Christ or na khoi khara gi dama kadi mahag se khangba da kana da ba mi Is Jesus a matter of indifference to you? Kanano? Mahaki maram nahak na kari kan bagay nga signumit. Alam na kali wakal kuding magsing adugi marum da kari gumba ay hang na Jisu asi ahing ba ama kakta bi Esor ni mahak na taba atay ama talay tihay na hay boy ba tanaga din nahak na kari kan gani. Ojiki wahai do khaktak natana karigum ai hang na mahak asi nahaki punsina mirai be yaroi de be Esor aduni hai na hai boy batagadi nahak na kari kan gani if I say that Jesus is a man and God
that you cannot ignore. What would you think? ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯏꯁꯣꯔꯅꯦ ꯑꯃꯈꯛꯇ ꯉꯥꯏꯕ ꯑꯁꯦꯡꯕ ꯏꯁꯣꯔꯗꯨꯅꯦ ꯃꯍꯥꯛ ꯈꯛꯇꯅꯦ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯇꯥꯏꯗ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯔꯥꯏꯕ ꯌꯥꯗꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯋꯥꯍꯩ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯑꯩꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯄꯤꯕ ꯁꯥꯈꯤꯅꯤ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯄꯤꯕ ꯁꯥꯈꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯁꯣꯔꯅꯤ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯏꯁꯣꯔ ꯑꯇꯣꯞꯄ ꯑꯃ ꯂꯩꯇꯦ ꯃꯍꯥꯛ ꯈꯛꯇꯃꯛ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯁꯤꯡꯗꯒꯤ ꯀꯟꯕꯤꯅꯕ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯈꯤꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯗꯅꯕ ꯑꯆꯧꯕ ꯃꯔꯝ ꯑꯗꯨ ꯂꯩ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨꯁꯦ ꯏꯁꯣꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯏꯁꯣꯔ ꯈꯛꯇ ꯅꯠꯇꯅ ꯑꯁꯦꯡꯕ ꯑꯃꯈꯛꯇ ꯉꯥꯏꯕ ꯑꯆꯨꯝꯕ ꯏꯁꯣꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯃꯈꯛꯇ ꯉꯥꯏꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯏꯁꯣꯔꯁꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯄꯥꯞ ꯆꯦꯟꯕꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯈꯤꯕ ꯏꯁꯣꯔ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯆꯨꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯤꯔꯥꯏꯕ ꯌꯥꯔꯣꯏꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯕ ꯋꯥꯍꯩ ꯈꯔꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯃꯤꯟꯅꯈ꯭ꯔꯤꯕ ꯖꯣꯟ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 14 19 ꯐꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯧꯃꯤꯟꯅꯕꯒꯤ ꯃꯄꯥꯟꯗ ꯌꯦꯡꯃꯤꯟꯅꯒꯅꯤ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯚꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯔ ꯈ꯭ꯔꯤꯁꯃꯥꯁ ꯅꯛꯁꯤꯜꯂꯛꯄꯒꯤ ꯍꯌꯦꯡ ꯇꯥꯡ 25ꯅꯤ ꯇꯥꯡ 24ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯃꯤꯇꯤꯟ ꯑꯁꯤꯗ ꯂꯥꯛꯄꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯅ ꯖꯣꯟ ꯆꯦꯞꯇꯔ 1ꯒꯤ ꯚꯔꯁ 14 18 ꯐꯥꯎ ꯄꯥꯕ ꯑꯗꯨꯗ or pung amagi mayada tarakadriba wahi khudimoksinse loinama kawkhiba oiba taragasu hojik aina harakadriba wahi pareng amase ningsing oiba taragadi asini Christmas ki thodak maram dusine adu asini Christian sing Christmas ta palan toribase Christian sing Christmas ta harauribase chabagi maram natte chinjak afabane aikoi loira kan da house chinjak chagani adu afabane adu maru natte adu khoi hojik yengminagadu asi maruni aduna John aikoina pakraba tangkak adu gi aikoina khangmanna bayaba achaubu war main idea ma haiba taragadi sine isen bisil na so isen binabagi damak hektar dum hajarake Jisu asi meeoibabu Esorgi matik mangal amasung thoujalgi mangalda aduga Esor masamakta pusinbiraknaba mi oina sayollakpa lomnaidaba Esor aduni Jesus is the eternal God who became men to bring men to the light of God's glory and grace and to God Himself. Now, Bible yaw bisil na sa verse 14 na dudi yang biyu. Now, verse 14 da John na even matam da magi wahay da haning. Aduga wahay adu na sayollak tu na ay khoi gi irakta lebirere. Now, karigum ko na John chapter 1 gi verse 1 da gi pabo iba targati asigi wahay se kanano hay na habido yam na mayek sengani. Aduna adum ni yengbiri ba jaga adugi verse 1 du da yengbi wahay se kanano who is this word mahama sida wahay hay na hay man asigi wahay asina sayon bagi thaba ga matawe wahay se kuna season na bada wangang ba season na riba adu ko wahay pareng ma sem ba season na riba adugi wahay do natli asida Jonah haning liba wahay se adubu nio yemane se aduga sida Jonah se na riba se poetic license nate poetic license haibo oiba taragadi aikona changdamnaba matamda nungsibi nangi damakta tha jana famna piba ngamgani adu poetic license ne tha lauthara kanda nangna nungsinariba nupi or nupamdo khudona pi oithokte adugumbagi moong sisinaba wahay nate adugu wahay do kanano karigumba chapter 1 verse 1 dagina 4 phawda yengboy ba targadi haiba wahay ase lomnaidaba Esor ni
Party yang se. Aho bada wahai adu lerami. Wahai adu Esorga leiminarami. Amasung wahai adu Esor oirami. Mahak se ahanbada Esorga leiminarami. Pot pum namang ibungo mahaki mapano oirakle. Adu oirakrabadu ibungo mahak yaudna kari emata oirakte. Mangonde hingba lerami. Amasung hingba adu misingi mangal oirami. Adu oibatari asigi wahai se mangne verse 14 da. Aduga wahai han asigi wahai se. Adu oibatari kanano asigi wahai se. Mahak se han bada lomnaidaba Esor ne. Karam mukha lomnaidaba Esor. Sayollakpa nataba. Ahoba leitaba. Aduna kone verse 15 nasu uba pangmuno. John na kari hai. Aigi tungo lengbirag diba mahak asi aigi mangda leiramba maramna aingondagi heli. Ahoba leitaba Esor ne. Lomnaidaba matamdagi. Aiko mafam sa leikra aiko khuding maki date of birth loina maglay. Aiko gi haubagi numit loina maglay. Aiko na leiba Taibangpan amasung prithvi haubagi numit lay. Adu be sure di haibu wahai asida di adugumba haubagi matam amasung numit or pungza amata leite. Aduga haibu wahai se mapaga leiminarami. Aduga haibu wahai asigi mapalna aiko na ukraba amasung uriba uba amasung udaba khuding maksing se loina magseme. Adu na verse 1 da amasung 2 da aduga 3 da marone 3 da uba pangmo pot pum namak pot pum namak haibu bitaga di loina mak all means all. It encompasses everything. Uba ngamba amasung ngamdaba matam dagi haroge hiram khuding maksing adu. Adu kakting nate. Mahakasi punsigi ningtone verse 4. Mangonde hingba lerme. Haiba wahai asida hingba lay. Mangonde hingba lay bagi maramdi. Mangonde hingba du thokpo na maram organi. Amaram haiba oiba targadi. Mahak punsigi ningtone. Adu kakting nate na. Mahag mangal. Adu haiba sida aiba John na hansan na haina phonari base. Tongan mo ongi wahai season rakanda. Magna se thari base haiba wahai se kana amata nate. Adu bu. Jisu Christ ne. Jisu Christ ne. Adu kaya wahai dunu kaido habi deo. Wahai aduna na bhapta men na se matam gi mapanda. Na aikoi matam gi manung da leibe ne. Aikoi lone mak time bound no da pung kun mari le. Pung kun mari wang da khone to ngamba kari mat leite. Adu wahai se pung kun mari adu gi mapanda. Matam gi mapanda. Hauba leitaba sayollakpa nataba. Hiram khudi mangondagi semba punsi mangondagi hoba mangalgi mangal Esorgi Esor ningthaugi ningthau sayollakpa nataba adugi wahai adugi Jisu aduna kadawe sayollaktuna aikhoigi irakta leire adu hariba se karigum English ki wahai English Bible chalena sing duna uramgani word became flesh hariba se Christian gi londa da incarnation sayollakpa. Now here I akoina wahai adugi matang da verse 1 ding na 4 pawdo yengkrab haiba wahai haiba Christ Jisu se Esor mag Esor adune adu haiba Esor sina sayollakpa matan haiba wahai sina sayollakpa matan de karam haina sayole mahak mi ama oina adune aikoina ngahaki mang da Philippi pa ani gi pa taruk tagi nipan pawdo pa ki ba ay amung na pa da oiba tar gi hariba Christus and hariba Jisu asina Esor oiramba mahak aduna sayollakpa matamda mi amo oina sayole sa oina na te mi amo oina adu oiba target hariba wahai ase awoiba mag Esor ne aduga mahaki sayollakpa aduna maram orkana mahak ase awoiba maki meoiba ne truly God and truly man fully God and fully man one person two nature again aikoi mi oina bhap taba man natte aikoi loinamak aikoi gi Sazat amakatang le we have only one nature me oibagi adu haiba Jisu Krista asina me oina sayollakpa matamda Esor oiba mahak du Esor oina me adumak oi aduga haiba Esor asina me oina sayollakpa matamda mahak na oiramdaba du mahak na oire he became what he was not man but in incarnation he became man. Mahak mi oina sayollage aduga mahak mi oina sayollaga magi thokma leiba nate mahak aikhoigi irakta lei now sida John season nei boys John ibma matamda aikhoi haina haiba matamda John masamang mi ne aduna makhoigi marakta lei
John Masabang ui Jisu Christa, Madam Jisu Christ hingling matam the Maki Sebogamane. See John like Jisu Christ, Sigramatum Sarga Matum the evil like a money. I don't know John Haiba, why could he mock in Mang Uruba Jisu, see Krabba Jisu, the Humisha, Hingakrabba Jisu, Adugi Matangan, Haiba Jisu a sinner, Esor oibasina, Esor oiba to the meal sayollakpa. Taibangpan the lerame, aduga Taibangpan the missing ubeaba among the missing lamin narame. Amarum Taibo Batagadi, Esor aduna, lomnaidaba, same balataba, matik mangal Esor aduna, Christa da, meoibabu lamine. Aduni matik amapadakун가 humdoida ikun umina pangbu. Gabriel and Mary gi mapamda laktuna haib matamda Matthew chapter 1 verse 23. Adu the haiba wahayda Mati pandub ama lakun gumdoy. Pamandu da suman hai. Verse 23. Yengu laisabi aduna minonduna masani pa ama pokani aduga mahaki maming Emmanuel kokani. Masigi artadi aikhoinga laiminaba Esor haibani. Now, asipaw pada yamna mayek sing sesine. Jisu Christ the Esor ne, aduga ma meoina sayole, aduga ma meoina sayole kuma matam ma Esor oiba lepte, aduga Emmanuel aikhoinga laiminaba Esor aduni. Aduga haiba se sila now sing. Aikhoina haiba nate. Aduga haiba se puari gi liglamda mayek singna idun laiba hiram sing akane. Maram ihan hanbadi John na haiba matam Apabuapau Johanasibu iriba Johannes and Haiba Matamda. I could Matang Pabo Batagadi, Aikoigi erected labire, verse 14, Horopada, verse 14 Gloslepada, Aikoina Uzare, verse 15, then Atopa Johannama, Haiba Johannes and Jesus Christ baptized Okiba Johannatune, Mahanga Christi Matanga Saki people the Ubapange, and then verse 16 Nakmatamda, Aikoi Pumaka, Mahaki, Atan Badagi thoujalgi Matakta Thoujal Pangzare. Mafam asida John haiba khudimuk sing simang na uraba, soklaba, thenglaba, taraba adugumnani. Now ning singra haiba Johanna simang na atopal mafam gi thajaba Christian singda 1 John iba matamda 1 John chapter 1 verse 1 dagi na 3 phaw da iba matamda aikuna taraba, soklaba amasung uraba du nakhoi da hairi Christa gi matangani. Aduna haiba Esor Christa sina meoina sayollakpa Esor me the me ama oiduna me singi Marakta lay. Now, it's about hangba bu hangde. Karigidamactano, higher lomnaidaba Esor sina, meoina sayollakpa. Chayli singa yamamangda. Me singi marakta, chatuna, hingdun learnbagi maramde. Why did this word become flesh? Or atsamba wahangamoina. Karigidamactano, Esor Jisuna, meoiba Jisu su oiraga. Taibangpan lambagi maramde. Aduna verse 14 gloslepa the uba pangadus. Maramahum, I couldn't promise the ubangan. Yan hamdis in verse 14 gloslepa. Mangonda, Esorgi, matik mangal, adu, meoibada, uhanaba. Hamram Mangonda, Esorgi, matik mangal, adu, meoibada, uhanaba. To show men the glory of God in him. Aduna koina pamina kiba. Kramaina Aduga thoujalam achumbana pik thanduna mapadagi amata ngaiba machagi oiba matik mangal haibadi mahaki matik mangal do aikhoina uzare Jisu Christana meoina sayollakpa matamda Esorgi matik mangal adu misingi maphamda uhalle mangonda Mahaki mapalna, Mahaki punsida, Jisu Christi punsi, hingba, amasung siba, mahana tagudaba taba kuding maksing adig mapalna. Ado oiba target di amuk, karino Esorgi matik mangal hana haibase. Tado bisila na sing, Esorgi matik mangal si mahaki ningti sa ba aduni. Esorgi matik mangal si mahaki awang ba aduni. Mahaki mangal aduni. Mahak na oiriba aduni. Amoram na haibo oiba target di, Esorgi matik mangal si. Mahaki thasabiyaba, mahaki aphaba, mahaki nungsiba, mahaki chanbiheba, mahaki asengba, mahaki dharma chenba. Hiram khuding maksing adune. The beauty of God, the excellencies of God, and the light of God is the glory of God. Maram di haiba matik mangal ase. Asigi ningthisa matik mangal ase. Aikhoigi pap na maram oiraga. Meoiba aikhoigi pap na maram oiraga. Uba ngamde, uba phangde.
Maramdi harib aseng ba Esor asidagi thaktor ko maki arang ba mangal adu pap chen ba misingi mapam dadi kiningai gi masakni. Maramdi harib Esor asina meoibabu sembi. Ay ngasay hang na hai kiba dugumna harib wahay asina verse 3 pot pum namak ibung maki mapal na oirakle adu oirakraba adu ibung mahag yaw na kari amna to oirakte meaning nangam masungay ngasigi numita mapam masada mi amo oina mingam mamleraga laikay amasung sagay amasung mapam mamleraga Aadhaar card amam paraga PAN card amam paraga or passport amam paraga na ladies Jisu Kristo na maram oiragani Mahagna nangamasung aibu sembi na maram oiragani Na adon na yabi yagera amasung yaragera aikhoigi haurak phamadu Esor dagini punsigi ningthau asi dagini aduga aikhoi bu harib Esor sa sembi khiba matamda maki matik mangal gi damakta maki matik mangal aduda layanaba maki matik mangal adu nungai janaba aduga Mahakpu thaganaba amasung khurumnaba gi damakta aikhoi bu sembi khibane aduga maki makta pap tawe aduga pap aduna harib matik mangal adudagi aikhulana marai chaithe Paul ko Esorgi Jisu Kristo gi sebok amana mana Romeo gi larik pan humgi badakun khumdot haiba adugumna mi khuding mak pap chele mi pumna mak pap chele aduga adugi mamang adu yang poi batage chapter 3 the punna pap oi batage de dharma chenba kana amat leite amat leite apaba mi kana amat leite amat leite Esorbu thiba kana amat leite amat leite Haziba chele na singam suma famase tinbirba mi oi kraba khudimak marup sing nangamasungay mine adu oiba targade Esori wide mi khuding mak pap chele aduga pap cheme duna marabor Esori mati malagi sothai haina haiba matam adu nangamasung aisu yawe taza bisile now sing asin nangamasung ni Kristo da lak ngai matam gi punsi aduni nangamasung matam amada Esori mati malagi sotha duna lerme aduga Esor gi matik malagi sotha ba kana amatana haiba matik mangal adu uba ngamde Changba ngamde maramdi haiba ningthi zarba Esor gi matik mangal adu pap chen ba aikhoi gi damakti kiningai gi amasung siningai gi masakni haiba matik mangal adu gi mamangda lepa ngamgada kana amat leite adu khaktung nate haiba matik mangal se aikhoi na udaba aikhoi gi panggal aikhoi gi minna udaba khangdaba na maram oraga aikhoi bu sembi Esor kana no masak khangde Magi apaba magun aikhoina khangde maha kayam phaburu maha kayam nungsi hebeno maha kayam asengbano maha kasi aikhoi bu sembi mapuna habedo khangde adugo Jisu Kristo cheli singni mamang sargi phambal thalokuna harba ningthau aduna lomnaidaba ningthau aduna loiba leitaba ningthau aduna loiba leitaba Esor aduna mi oina sayollakpa matamda maang haiba Esor Adu, mahaki matik mangal adu, mahaki matik mangal lagi sothara mipum khuding makta. Adu mangona lakadar khuding mak sikadu mayek seng nam sung chumna una nabagi damakta mahakna laki. Mahaki punsi, mahaki dharma chenba, mahaki tambiba, amasung mahang tawuda thabak khuding mak singadu gi mapala. Esor, amasung mahaki matik mangal adu utkani. Mahak kanano. Mahak na kari pambagi mahaki kutsem singdagi. Mahaki matik adu karino harba udana weda maktani adu han maramni ani so maramni sing adu verse 16 to 17 da uba phangani mangonda Esorgi thaujal adu meoibada bibinaba why eduna sayollakpa gi maramde ani so bada mangonda gi Esorgi thaujal adu meoibada bibinaba to give men the grace of God in him to give men the grace of God in him. Kaya miyamba thawjal hainingai leite ba thawjal. Karamai na khangi no verse 16 amsung 17 to pase. Aikhoi pum na mangna mahaki haibadi Jisu Kristo gi athan badagi thawjal gi mathakte thawjal phangjare. Maramdi mosi gi mapana wai athang adu pire Jisu Kristo gi mapana thawjal amsung achum badu lakle. Now here na thawjal hai se what is grace? Grace is but unmerited favor. Aikhoina phangba matik chadaba chanbi badu thawjal ni. Amoram thai boiba targadi hai boy sing aikhoina dum taraman exam thab matamda mark loine mak sol hana khali adugidi class ki teacher or subject teacher duna barbar noi fail di loine mak oire noi mark manga wale adubu I see mark manga japsan bege noi pass no na bigi damakta
adugi mark manga do khoi kari kawe grace mark kari damak tu grace ko bagi maram di parikha iram baduna maram orakan phangbada matik chari dudi pass mark tu dagi mark manga taragane adu oja du mark manga pire do phangbada matik chada ba chanbi bane utle do adu thaujal lai adu Jisu Kristna lakpa matam dadi mahak thaujal na thanba Esor ni magi thaujal ase paklaba samudra amagumane aduga haiba thaujal adudagi mipum khudimangna thakpada amasung phangbada amasung khomjinjabada loiba naidaba mahaki thaujal ni pat kangba nai turel kangba nai ikhong kangba nai aduga samudra sisu kangba nai gani karigum adum lerak poiba targane adu Krista mangona leba thaujal gi ipak aside loiba naidaba kangba narodaba thaujal aduga hairiba thaujal adudagi meeoibasingda maroina mangonda lakadaba mangon thajakadoba magi mipum kudingmaksing aduda thaujal pinabi ahal angang khaide nupi nupa khaide laira anang khairoi kuchumuba ngauba sakthiba phajaba larik haiba haitaba aduga khungang macha sahar macha amata khaide mangonda lakpa kudingmaksing aduda marang khaiba thaujal gi mathakta thaujal grace upon grace. Why? Because this Christ, this Word made flesh Christ is filled with grace. He is gracious. Mahak thaujal than Esor ni. Mahak thaujal hai Esor ni. Mahak chanbi ba hai Esor ni. Adaga mangonda lakraba khuding maksing adaga. Mahak lana biroi. Mahak na mahak ki thaujal pi deba toroi. Yung also the John Harvey ay koi pum na magna. Kasi ay koi pum na mag se, hoy John is a Christian sing dane. Matando la ma Christian sing adu dane. Makon hay sine Christian lo na ngarang ora pasu ngasi ora pasu nahan ora pasu adu sa imanga ora pasu and then apostle ora masa mahag masamak. Aduga church da kari hagani kwai gi thak nemba minai sing yaw boiba tar so makhoi sing oiba tar so ay koi loina magna mangon dagi thaujal gi mathak te thaujal phangjare. Mising nikai naide, achan miran naide ba thaujal ni. Maram di achan miral naide ba Kristna, bibi ba achan miral naide ba thaujal ni. Now, kari dam na koi thaujal ma thau tar se. Kala hangwan so hangam be hoi pare Jisu Krista thaujal lai. Okay fine, adubu kari dam na thaujal ma thau tar se. Ning sing brehan han hai ki ba. Esor na ai koi bu ma ki mati mangal dam ka sem ki ba. Pap to buna maram or koi ma ki mati mangal to guitar. Mi khuding mak pap chele ado mi khuding mak pap che mana mara moraga ai khoi loina mak pap amasung el arana sir missing pap amasung el arana si bahar se kaino ai khoi pap ta poklakpa pap ta naupurakpa pap ta poklakpa pap ta chaurakpa ado ga pap using thakpa gumna thakpa mi missing sam sam hai boi ba thar ga de o na te hana khan bising ya boi ba tar ga de huran ba tambina ba school lingkhat pa karam oja koi thangne or chin thi ba tambina or mi gi phatana ba taw tambina ba adu gi dama ke tongan ba specialty amo subject on tamba karam school dai adu moham se lai ba koi kudima ai khoi da kana gumna phataba tarok matan adu gi sathi ba phataba tawba tawna ba wakal khan ba ngam mi sing akne khoi ai khoi huran bang mi sing akta beng huram no huram ka te matam huram ne thabak tawna ba pira kana thabak tawda ba adu matam huram ne thabak huran me adu huran makala mane ai khoi lone mak chin thi ba hai ai khoi lone mak oida banga kanam thana tambirek panate ma pa kanam da ni chai bu nang de heng chaw ka da khwai de gi chaw chin thi bu nu pa oi or icha oi amata icha de hayeng chaw ka achau ba beng robber mo hen ge kana hai ba le leite kai dik tamai ngadam se sing maram ne koi pap chen sing pap to bugi maram koi papi ko na te du pap to bugi maram nai koi papi oi bana te adu pap chen boy bugi maram koi pap sing se to ne hui do no khong bugi maram na hui oi bana te du hui oi bugi maram na hui do no khong ne and that goes same with us ai khoi pap musung around the sea adu ai khoi si kaino hai boy bita tar nungam sung pan da ai khoi pap chen ba sing oi bina maram or kan da ai khoi gi wakal da gi horo ai khoi gi nungam sung pa kok tik na tol pha khuding mak sing asida
ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯈ꯭ꯔꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯑꯣꯏ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯏꯟꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯄꯥꯞ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯄꯥꯞ ꯑꯁꯦ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯄꯥꯞꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯗꯣ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯀꯩꯅꯣ ꯊꯤꯔꯀꯥꯟꯗ ꯇꯧꯒꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯜꯂꯒ ꯀꯅꯥꯝꯇ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯂꯤꯕ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯃꯗꯤ ꯂꯩꯔꯦ ꯃꯍꯥꯛꯄꯨ ꯊꯤꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯂꯀꯥꯟꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯀꯅꯥꯒꯤꯗꯃꯛꯇ ꯍꯤꯡꯉꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯀꯅꯥ ꯄꯦꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯀꯅꯥ ꯅꯤꯡꯁꯤꯡꯗꯦ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯤꯡꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯄꯥꯞ ꯂꯪꯁꯤꯜꯂꯤꯕ ꯏꯁꯣꯔ ꯑꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨꯅ ꯃꯍꯥꯛ ꯄꯥꯞ ꯌꯥꯗꯦ ꯑꯃꯁꯨꯡ ꯄꯥꯞꯄꯨ ꯇꯨꯀꯠꯆꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯃꯍꯥꯛꯅ ꯁꯦꯡꯕꯒꯨꯝꯅ ꯁꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄꯥꯞ ꯑꯃꯁꯨꯡ ꯑꯔꯥꯟꯕꯗ ꯁꯤꯔꯕ ꯃꯤꯁꯤꯡꯅꯤ ꯃꯤꯅꯤꯡꯁꯦ ꯊꯥꯎꯊꯤ ꯄꯥꯏꯕꯒꯤ ꯆꯥꯡꯗꯝꯁꯦ ꯑꯩ ꯅꯈꯣꯏꯗ ꯄꯤꯒꯦ ꯈꯨꯠꯁꯤꯗ ꯊꯥꯎꯊꯤ ꯇꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯈꯨꯠꯁꯤꯗ ꯊꯥꯎꯊꯤ ꯇꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯄꯥꯏꯕ ꯈꯨꯗꯤꯡꯒꯤ ꯊꯥꯎꯊꯤꯒꯤ ꯃꯆꯨꯝ ꯂꯣꯏꯅꯃꯛ ꯆꯨꯍꯧꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯔꯨꯖꯔꯒ ꯂꯥꯛꯄ ꯃꯤ ꯑꯃꯗꯨꯗꯁꯨ ꯈꯨꯠ ꯁꯣꯛꯅꯕꯒꯤ ꯁꯂꯥꯝ ꯇꯧꯔꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯇꯩꯕ ꯊꯥꯎꯊꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯨꯖꯔꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯊꯥꯎꯊꯤ ꯑꯗꯨꯝ ꯇꯩꯅꯤ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯊꯥꯎꯊꯤ ꯑꯗꯨꯝ ꯇꯩꯒꯅꯤ ꯑꯗꯨꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯥꯞ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯏꯁꯥꯒꯤꯗ ꯈꯟꯖꯕ ꯅꯥꯄꯜ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯟꯖꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯗꯨꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨꯗ ꯋꯥꯌꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯟꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕꯗꯨꯗꯤ ꯕꯥꯏꯕꯜꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯄꯥꯞꯀꯤ ꯑꯇꯣꯡꯃꯟꯗꯤ ꯁꯤꯕꯅꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯁꯤꯕ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯑꯁꯥꯎꯕꯗꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏ ꯊꯧꯖꯥꯜ ꯃꯊꯧ ꯇꯥꯕꯒꯤ ꯃꯔꯝꯗꯤ ꯂꯥꯛꯀꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯅꯣꯔꯣꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯣꯝꯅꯥꯏꯗꯕ ꯑꯃꯥꯡꯕꯁꯤꯗꯒꯤ ꯀꯟꯖꯅꯕ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯄꯦꯜꯍꯟꯕ ꯉꯝꯗꯦ ꯄꯦꯜꯍꯟꯕ ꯉꯝꯃꯣꯏ ꯂꯟ ꯊꯨꯝ ꯑꯃꯠꯇꯅ ꯍꯩꯕ ꯁꯤꯡꯕ ꯑꯃꯠꯇꯅ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ ꯎꯁꯤꯜ ꯑꯃꯠꯇꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯠꯊꯣꯛꯄ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯄꯦꯜꯍꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯊꯧꯖꯥꯜ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯂꯣꯝꯕ ꯅꯥꯏꯗꯕ ꯏꯁꯣꯔꯁꯤꯅ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜꯁꯤ ꯃꯊꯧ ꯇꯥꯏ ꯏꯁꯣꯔꯒ ꯌꯥꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜꯁꯦ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯣ ꯀꯣꯛꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯠꯂꯣꯏ ꯑꯗꯨ ꯃꯥꯡꯕꯅꯤ ꯑꯃꯁꯨꯡ ꯁꯤꯕꯅꯤ ꯑꯩꯈꯣꯏ ꯊꯧꯖꯥꯜ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯨꯝꯍꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯃꯁꯨꯡ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯣꯛꯄꯤꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯄꯥꯞ ꯀꯣꯛꯄꯤꯗꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯂꯣꯏ ꯄꯥꯞ ꯀꯣꯛꯄꯤꯗꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕ ꯌꯥꯔꯣꯏ ꯄꯥꯞ ꯀꯣꯛꯄꯤꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯂꯣꯏ ꯑꯗꯨꯅ ꯊꯧꯖꯥꯜ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯞ ꯆꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯞ ꯑꯗꯨꯗꯒꯤ ꯀꯣꯛꯄꯤꯕ ꯂꯣꯏꯅꯃꯛ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯁꯥꯌꯣꯜꯂꯛꯈ꯭ꯔꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯊꯛꯇ ꯊꯧꯖꯥꯜ ꯂꯩ ꯚꯔꯁ 17 ꯃꯔꯝꯗꯤ ꯃꯧꯁꯤꯒꯤ ꯃꯄꯥꯟꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯄꯤꯕꯤꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯑꯆꯨꯝꯕꯗꯨ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯖꯣꯟꯅ ꯇꯧꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯟꯅ ꯇꯝꯕꯤꯕꯒꯨꯝꯅ ꯋꯥꯌꯦꯜ ꯌꯥꯊꯪꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯀꯟꯇ꯭ꯔꯥꯁ ꯇꯧꯔꯀꯥꯟꯗ ꯋꯥꯌꯦꯜ ꯌꯥꯊꯪꯗꯒꯤꯗꯤ ꯖꯤꯁു ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯕ ꯎꯠꯄ ꯅꯠꯇꯦ ꯑꯣꯔ ꯋꯥꯌꯦꯜ ꯌꯥꯊꯪꯁꯤꯗꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯁꯨ ꯌꯥꯕ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯔꯕꯅꯤꯅ ꯋꯥꯌꯦꯜ ꯌꯥꯊꯪ ꯃꯊꯧ ꯇꯥꯗ꯭ꯔꯕ ꯅꯠꯇꯦ ꯑꯁꯤꯗ ꯖꯣꯟꯅ ꯇꯧꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯔꯤꯕ ꯋꯥꯠꯂꯝꯅꯕꯒꯤ ꯃꯇꯝꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯅ ꯏꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯎꯠꯂꯦ ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯑꯗꯨ ꯐꯖꯅ ꯇꯥꯛꯑꯦ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯈꯪꯍꯜꯂꯦ ꯑꯗꯨꯒ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯗꯨꯅ
karigumba khara meeoibasingdagi demand tawe adubu Christian ati karigalona lai thoujal amasung achumbadu lakle haibade while yathangna while yathangi mapala Esorna pikraba demand atu Jisu Christana mapung phanbre Romi ban tara mari uba adugumna Jisu Christ say while yathangi aroibaduni Christ is the end of the law while yathanga tawwa ngamdaba adu haibadi pap chenbu singbu papagi kanbiba kokpiba amata ngamde while yathangna Esorgi mangda chumhanba ngamde Esorga sangdaina hanba ngamde adubu while yathang adugi mapal aikoi pap chenman haba khangale kanbi mapumagi mathau taba adu mayeksna while yathang adugi mapal khangale mamdi while yathang ngakba ngamba kana amata leite chinthi de kanam leite asida huran da kanam leite hiram amana drag amada mi hataba kanam leite mahomas hiram amana drag amada aikoi wakal kana mi hat pai jagaino thangna thinba mang leithekpa or nomaina kap adu mi hatpane adu bible gi source ka medik sengno haina hai boi batar ga di Jisu ma to asing tambe kari mana koina nak national law adu ka sar badi nak mi hatpa gi pap tawe koi mar koi chil naw da saudri kana lebe maram chadana su Mahomas lebe na koi punse koi kari oi haiba khangde naha sing pakhang sing yauri na yim palaba sing su yauri karma makhal gi punse na koi hoji hingle haiba khangde mitu mi wala na bagi punsi atopa migi nupiga phamdina bagi punsi aikoi wakal de mitu mi wala na base nupa amaga nupi amaga atopa mafam amada kana khangdaba mafamda phamdina bagi mari thamba adu khatang mitu mi wala na ba amagumna khale adu ko aseng bisor sigi matung ina desi karigumana koina kana agum nupi ama bor nupa ama apa magluna na yenglabadi nahang na mi adu lana bagi thabak tore adu ba mafam asida laikraba khoi marakta nupa nupi lana ba kana lairubagi amatang mo while yathanguna ikoi ulibase ikoi gi pap chenba amasung pap du kanbibagi mathau taba aduni aduga while yathana tawba ngamdaba adu Kristana ngame aduga Kristagi mangam adu marang kaina pina bagi damaktini thoujal amasung dharma chenba mangonda changjarakpa mipum khuding makta ahan badadi kaino kari damakta wahai aduna sayollakpa no why do sayollakpa bagi maramdi wahai adugi mapalna mangon Esorgi matik mangal adu meoibada udana bagi damaktane ani subadati mangon Esorgi thoujal adu meoibada pibinaba ahum subam sung aroiba verse 18 mangonda Esorbu meoibada uthoknaba mangonda Esorbu meoibada uthoknaba to show man God in him why is na sayollakpa se mi amoina Esorgi matik mangal uhanaba khaktanate Esorgi thoujal adu marang kaina pinaba khaktanate adu matik mangal amasung thoujal apumba adugi haurakpham oirbe Esor masama pinaba gidamakte the word became flesh not only to show the glory of God to man not only to give grace upon grace to men but to give God, the very fountain of grace and glory. Adun verse 18 daibada. Aduga mi kana amatan Esorbu kaidong zudri. Mapagi mathala leba amatan ngai machan nipa aduna Mahakpu phongdokle. Esor kana amatan udri. Mam the Esor di thawaini. Mahaki sakong leite. Mahaki phibam amasung murti leite meoibana semba kakhal amada thammaga yaba natte aduga meoibana magu phazalaga thambasu yade haina ba makhale you cannot put God into a box inside a box we cannot God cannot be contained by men the God that can be contained by men is no God at all God is spirit. Esor tawaini. Mahak uba yade, uba ngamde, uba yaroi. Wakal panayam sagat gera, tamoide panayam latsa gera, Esor uba yaroi. Bible na tambi bagi matungin ha. Asing Esor do. Asini.
Adubu haib aseng ba Esor asibu akoin Esor oiram gadubu ikhalakan akoi wakhal na sagatpa amasung khud na sem horakpa amasung thamjana honak matamdadi haib Esor oiba lepe adu murti ni lai murti kanam tan Esorbu udri mi kanam tan Esorbu udri ubasu yaroi aikoigi mit miobagi mit asina Esorbu ubang ngamde. I would say verse 18 to the high why the young. Kaya doon sa ude, kanam ta na ude, adubu mabu uba makatang nilay, magi macano pa karma macano pa wahay Jisu Krista. Esorga amato oiba, Esor mak oiba, Esorgi tarakta layba, Esorga matik mga chapman ba, lomnaidaba matamtagi mapakalay minaba, lomnaidaba Esorgi, lomnaidaba Esor amasung macha. Now, chatamam na bigyan na siya Jisu Krista ka hanong hangma tamda Jisu Krista do lomnaidaba Esor ne amasung lomnaidaba Esorgi lomnaidaba machanu pane. Jesus is the eternal God and the eternal Son of God. Aduna hairiba Esorbu ureba mapabu ureba Krista aduna mi oina sayollakpa matamda mahaki mapala Esor adu ure. Aduna hairiba si Jisu Krista ki sebok amana John panduptara ka mari pada mapanda Stephen ko sebok amana maunang Prabhu ako'y ipaado ulpi. Ito, Jesu Christ na kaya, Mahakpu uraba, mahak, ado na, ay ipaado busu ure. Hariba, sini verse 18 la hari ni mana. Sa uda ba Esor se, kanamat na udriba, miyo ibagi mit na amat udriba Esor se, hariba Jesu Krista sina, Esorgi macano pa amasung Esor sina, sa ilising ani karehen bagi mamangda, miyo na sayollakpa matamda, hariba Esor asida, hariba Krista asida, sa uda ba Esor adubu mising na uy. Maksay kung tragom do karehen ba malarami, adugi matamda da mising na Esor uy. Adugi tada ba sila nausing, adugi mapamasit timbiro ba kuwan ko din mo. Adu na loite. Ibriya pandup amagi pada amadagina mari pauda. Hairibi Esor ase Krista da ukibo oiba targasu. Mahakpu thajaba khudimak na su ugani. Aduga haujik su uri. Hoi akhoi masak oina di ude. Masak oina di uroi. Adubu akhoi na maki wahai ki mapanoi. Mafam masala Esorbu uba hai na hairiba se maithong uba ki wa nate. Adubu maki aning ba adubu taba. Maki aning ba adubu khangba. Adune. Aduda Ibriya Hebrew ki lag aduda mato asumni mamangay da toy na masung tongan na maongda Esor na wa taktok pa mising gi mapana ay khoi gi ipa ipu sing da wangang ki mahak na pot pum na magyumlep chara oina ba Esor na khandok pikraba aduga mahak na mahaki mapana sa Taibangpan apum ba sembi kraba mahaki machani pagi mapana mahak na aroiba numit sing asida ay khoi da wangang bire aduga hariba Krista masano pasi Esorgi matik mangal gi arang ba aduni amasung Esorgi chaba sagong ni mahaki matik layba wahay gi mapana pot pum na ngak na thame na loy po pabo oy debo oy patar kasi hay ba Esor se masana ba Krista gi mapana mahaki wahay gi mapana mahaki missing do pire ngasi su adumak utpire adoy patar kasi Maramahum, karigita mo tunay buhay sa namiyo na sayollakpa at Esor matik mga uhan na ba Esor thoujalgi na ba duga Esor masamakpu mising da pina with mag. Aduga hangga buwahang se hay riba taong ahumak hay maram ahumak to karam hay na Krista na tao kibage. Maram de ko nga sige na palantor ba Jesu Krista maki pok pa bu ningsing bagi palantor ba Krista se. Sa ilising ni karhen bagi mamangda. Esor thawai aseng bagi mapanga aseng bi Mary garba da poke. Aduga pokraba Krista si angang amoy na poki. Aduga hariba Krista si angang amoy na charpagum na mahak chawre. Aduga noluk pada mahak na haibin na kuding magtame. Aduga mahak na dharma sa na punsi hingani. Sa ilising nga mahak ni. Aduga mahak ni hingkre. Papa matataw na. Maram di mahak Esorgi mapal na poki ni. Asing bi lesabi dagi asing ba mi amoy na amasung aseng ba machano pa amoy na aduga hay ba aseng ba miyo ba oiba aseng ba mag Esor oiba Krista asina charok pa matanda mahang na pap matataw ba pap yado punsi mahang hingki dharma chen bagi punsi aduga hay ba Krista asina papi man sige ba masiya da sa hilising anegi mamang da cross matakta mahak siki
ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯧꯕ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯂꯥꯛꯀꯗꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯃꯁꯨꯡ ꯄꯥꯞꯀꯤ ꯑꯇꯧꯃꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯒꯤ ꯑꯇꯧꯃꯜꯒꯤ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯨ ꯃꯍꯥꯛꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯊꯛꯇꯨꯅ ꯃꯍꯥꯛ ꯁꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯨꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯁꯣꯔ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯕꯅ ꯉꯝꯗꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯍꯤꯡꯒꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯃꯤꯠ 90 ꯃꯥꯒꯤ ꯁꯕꯣꯛꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯔꯒꯗ ꯀꯥꯈꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁ ꯑꯗꯨ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯄꯣꯛꯈꯤꯕ ꯈ꯭ꯔꯤꯁꯇ ꯖꯤꯁꯨ ꯑꯗꯨ ꯒꯨꯗ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯕ ꯃꯤ ꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯁꯤꯒꯅꯤ ꯑꯗꯨꯒ ꯏꯁꯇꯔ ꯁꯟꯗꯦ ꯑꯣꯔ ꯔꯦꯖꯔꯦꯛꯁꯟ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯍꯤꯡꯒꯠꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯎꯠꯊꯣꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯃꯉꯣꯟꯗ ꯂꯥꯛꯀꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯑꯃꯠꯇ ꯉꯥꯏꯕ ꯏꯁꯣꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯅꯕ ꯃꯔꯝ ꯄꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯏꯁꯣꯔ ꯃꯁꯥꯃꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯦ ꯑꯗꯨꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯍꯥꯏꯕꯗꯨꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯗ ꯊꯥꯖꯗꯨꯅ ꯂꯥꯛꯀꯗꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯇꯥꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗ ꯀꯟꯕꯤꯒꯅꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯊꯣꯛꯀꯗꯧꯕꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕꯒꯤ ꯃꯔꯝ ꯅꯠꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯥꯏꯕ ꯏꯟꯕꯅ ꯃꯔꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯣꯃꯅꯥꯏꯗꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯃꯛ ꯆꯍꯤ 2,000 ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯟ ꯑꯣꯏꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯥꯎꯔꯤ again ꯆꯔꯆ ꯃꯔꯛ ꯃꯔꯛꯇ ꯀꯥꯕꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯈ꯭ꯔꯤꯁꯇꯟ ꯃꯔꯨꯞꯁꯤꯡꯗꯒꯤ ꯑꯣꯔ ꯃꯔꯤ ꯃꯇꯥꯁꯤꯡꯗꯒꯤ ꯇꯥꯕ ꯃꯁꯤꯡ ꯉꯁꯥꯏꯗꯒꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯐꯔꯦ ꯅꯣꯏꯒꯤ ꯖꯤꯁꯨꯗꯣ ꯏꯁꯣꯔꯅꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯔꯦ ꯃꯤꯅꯦ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯈꯤ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯈ꯭ꯔꯤꯕꯗꯣ ꯃꯉꯣꯟꯗ ꯊꯥꯖꯔꯛꯀꯗꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯍꯤꯡꯅꯕ ꯁꯤꯅꯕ ꯍꯤꯡꯒꯠꯂꯒ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒ ꯁꯪꯗꯥꯅꯕꯤꯅꯕ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯦ Okay now ꯀꯩ ꯀꯥꯟꯗꯅꯣ ꯑꯩꯉꯣꯟꯗ right ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯦ ꯑꯗꯨꯒ ꯑꯗꯨ ꯍꯪꯕ ꯃꯇꯝꯗ ꯂꯥꯜ ꯍꯥꯏꯅ ꯑꯩꯒꯁꯨ ꯍꯥꯏꯔꯣꯏ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯦ right ꯑꯗꯨꯒ ꯑꯗꯨꯒꯤ ꯖꯤꯁꯨꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯏꯟꯗꯤꯌꯥꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯤꯄꯨꯔꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯗꯜ ꯏꯁꯀꯤ ꯕꯦꯊꯂꯦꯍꯦꯝꯗ ꯄꯣꯛꯈꯤꯕꯅꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯑꯗꯨ ꯆꯍꯤ 2,000 ꯃꯃꯥꯡ ꯈꯔ ꯍꯦꯟꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒ ꯃꯥ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯁꯤꯔꯦ ꯍꯤꯡꯈ꯭ꯔꯦ ꯂꯣꯏꯔꯦ ꯆꯍꯤ 2,000 ꯑꯆꯧꯕ ꯒꯦꯞ ꯑꯃꯅ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ 2025 21st centuryꯗ ꯂꯩ ꯐꯥꯔꯁט ꯁꯦꯟꯆꯨꯔꯤꯗ ꯄꯣꯛꯑꯒ ꯁꯤꯔꯒ ꯍꯤꯡꯉꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ 21st centuryꯗ ꯂꯩꯔꯤꯕ ꯑꯩꯒ ꯊꯕꯛ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯆꯥꯅꯕ ꯏꯃꯨꯡ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯏꯃꯥ ꯏꯄꯥ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯀꯥꯟꯗꯣꯏꯁꯦ ꯑꯗꯨꯗꯨꯅ ꯂꯨꯅ ꯂꯧꯗꯣꯏꯁꯤꯅ ꯀꯔꯤꯒꯤ ꯃꯔꯝ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯦ ꯑꯁꯤꯃꯗꯤ ꯍꯥꯏꯒꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯄꯩꯁꯥ ꯐꯪꯉꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤ ꯃꯄꯥꯜꯅ ꯊꯕꯛ ꯉꯟꯇꯥ ꯐꯪꯕ ꯂꯩꯔꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯇꯥ ꯑꯆꯧꯕ ꯐꯪꯅꯕ ꯂꯩꯔꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥ ꯐꯪꯒꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯚꯔꯥꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣꯝꯅ ꯉꯁꯤ ꯅꯨꯃꯤꯠꯇ ꯇꯥꯔꯤꯕ ꯋꯥꯄꯥꯎ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯤꯗꯕꯗꯤ ꯌꯥꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯀꯩꯁꯨ ꯐꯪꯉꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯣꯂꯣꯞ ꯀꯩꯁꯨ ꯆꯪꯉꯛꯑꯣꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯁꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯑꯐꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯦꯗꯃꯤꯁꯟ ꯐꯪꯅꯕꯒꯤ
nate aikoi church ko na Christian certificate baptist certificate baptism certificate am ta pi de hakchang ko na kana ba krim de phang de adu mun na ta bi nahak ki punsida nahak na ta khraba si mathau tai maro hakchang na di oi de be hai adu na ki thawai Mani na takra ba khudi mak singa si na ki ama khakta ngai ba san asina ta ba nangi atopa asama ta leite Mani Bible na hai kra ba dugna mi khuding mak pap chele adu khuding mak aba di khuding mak adu ga nahak su mi ba maram oraga hai ba khuding mo adu gi marak te challe adu pap ki ato mandi si bani adu ngasi gi nimita kari guma nahak mi ama oiraga Jisu Christ da thajadana leibam sung thajada mi ama oiba targadi nahak papi ni Nang tinu khuding maki naku sembi be Esor adu khangdana maki mayok ta maki matik malagi targale adu ga nahak na adum hingli ba punsi aduna har be Esor adu dagi nahak na phangba da matik chaba adu maki asaw ne norok ne mari naku sembi ba du mahak ne naki punsi mangon dagi lakpa ne adu ga har be Esor du nahak na khurumba thagat pa musung maki hai bin ba du nahak na togudu ba adu naki pap du na maram moraga nak pap se mana maram moraga adu nahak ngam loi musung ngam de adu nahak na phangba da matik chaba du lomnaidaba ba mang bane asi naki punsi wari ne adom na yabi gara or yabi roi gara mam di pap khuding ma wain gane meoibana amurak si ba adugi matung de wayan ba are pana Bible na hai adu har wain ba du karigma nahak na Jisu Christ bu thajadana wain boy ba tar ka de nahak ki punsi ki ningai ne polum da ban hena phai hakchang gi damak te kana roi adu na ki thawai gi damak hakchang ni numi chahi yangkai humpu yau bu su yaw ni yau de bu su yaw ni thokib de kai thokani khai ba khang ngam de adu na ki thawai adu di lomba naida ba phau ko legani lambi ani khaktani sarga amasung noro aduga hairiba Krista se ma sireg loisande ma humi subnu mite hinga ki mapa gi thangda phamdula hauji Esorgi Esor ningthau gi ningthau ne mak anirak suba oina lakani ahan ba lakhiba matam adu di mahak nem na amasung noluk na ko isaki bese ningsing bibra noluk na pokpi sarga gi ningthau Bethlehem gi sansang de poki ihana na hairiba Krista sin lak matam de yamna nem na amasung noluk na mahaki mi singbu papti kan bina bugi de makta mahak lakhi adu mak anirak suna lakani ahingba amasung asiba buwayanaba Prabhu Singhi Prabhu amasung ningthau Singhi ningthau amoina khudimak na mahaki mamang da tugani adu chinbal khudimak na Mahakpu Prabhu ni haigani adu gi mi adu ngasi oibe hayeng oibe chahi manga gi matung or chama gi matung oibe adu mahak soidana lakani adu mahak lakni da sigi ba oiba tak nahak soidana haiba Krista amasung Prabhu ase thengnagani adu na gi thawagi da makyam na maroi ani sayollakpa wahai asakang nahaki asane Jisu Christ thajabi karibun nahak ngasi gi numita nahak papi ne amasung kanbi mathau tai ba khangja bagalana nahaki papu du puning hogna Christ thajab oiba targadi nahak ki damang khuding mak ahong bo oigani kari karam hiram sing ahong bo oigani hangna hai kre hakjangi oni de amata phangoi Christ gi tung in boiba targadi Christian oiba targadi Jisu Christ na hai cross pugani miot minei khangani Christian obigi damak timising na pugani otkani chaigani even heart pa phau ba heart kani ikai khumna ba nangon gi loine mak lothok khigani imung manung na inthokani imai pa na inthok posu gai loine mak lekai na tanthok posu gai loine mak na gi punji thok pe adu bu Jisu Christ bu thajab matam da nahak hingani nahaki siba naida ba thawai adu hingani nahaki pap khuding mak tau khraba tau amasung tara kodori ba khuding mak sing adu kokpi gani pap da gi ning kha tam ba pi gani lomna da punsi nang na phangani sirabasu hingani punsigi matungda punsi nang na phangani Esorgi matik mangal Esorgi thoujal amasung Esor masamak nahaki oigani nang du pamdabra Christian se kanano amaram dadi Christian se Taibangpan ba Rome da siraba mi mane aduna Taibangpan ba mang ba magi mangzaba karima thalete Ram the Christian asumai habi mi man Taibangpan pumba phanglaga mahak na magi thawai mangzra badi kari tongzaba lebage or akoina bhap tabe ya lon da
ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯃꯟ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯄꯥꯝꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯀꯣꯜ ꯂꯦꯇꯔ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦ ꯊꯥꯗ ꯇꯣꯂꯣꯞ ꯑꯆꯧꯕ ꯆꯥꯒꯗꯧꯔꯦ ꯌꯨꯝ ꯁꯥꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯣꯏꯅꯃꯛ ꯁꯥꯒꯠꯄ ꯂꯣꯏꯔꯦ ꯀꯣꯜ ꯂꯦꯇꯔ ꯂꯩꯔꯦ ꯑꯦꯟꯚꯦꯂꯞ ꯍꯥꯡꯗꯣꯛꯑꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯁꯤꯔꯦ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯅꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯐꯨꯔꯥꯗꯂꯥꯟ ꯑꯆꯧꯕ ꯑꯋꯥꯡꯕ ꯁꯥꯔꯦ ꯒꯥꯔꯤ ꯐꯖꯕ ꯂꯩꯔꯦ ꯁꯪꯒꯥꯔꯒ ꯍꯣꯡꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯗꯨꯗ ꯁꯤꯔꯦ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯒꯅꯤ ꯒꯥꯔꯤ ꯂꯩꯔꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯣꯛꯂꯛꯑꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯀꯥꯟꯗ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯦ ꯀꯔꯤ ꯇꯣꯡꯖꯕ ꯂꯩ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯖꯤꯁꯨ ꯃꯊꯧ ꯇꯥꯏ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯖꯤꯁꯨ ꯃꯊꯧ ꯇꯥꯏ ꯖꯤꯁꯨꯗ ꯊꯥꯖꯕꯤꯌꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯦ ꯖꯥꯠ ꯕꯤꯖꯥꯠ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯕ ꯄꯥꯞ ꯑꯣꯏꯁꯅꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯥꯞꯁꯤꯗꯤ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯀꯣꯛꯄꯤꯔꯣꯏꯗꯕ ꯄꯥꯞ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯁꯤꯡꯅ ꯂꯩꯀꯥꯏꯗꯒꯤ ꯏꯟꯊꯣꯛꯈꯤꯕꯒꯤ ꯄꯥꯞ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯃꯤꯁꯤꯡꯅ ꯇꯨꯀꯠꯆꯕ ꯑꯃꯁꯨꯡ ꯃꯔꯨꯞꯁꯤꯡꯅ ꯏꯟꯊꯣꯛꯄ ꯄꯥꯞ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯅ ꯀꯣꯛꯄꯤꯒꯅꯤ ꯈꯦꯒꯨꯝꯅ ꯉꯥꯡꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯄꯥꯞ ꯅꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯀꯥꯏꯕꯅ ꯊꯟꯕ ꯋꯥꯔꯤꯗꯐꯥꯎ ꯁꯥꯅꯤꯡꯗꯕ ꯋꯥꯔꯤꯁꯤꯡ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯎꯟꯃꯨꯛ ꯉꯧꯍꯟꯕꯤꯒꯅꯤ ꯅꯍꯥꯛꯄꯨ ꯆꯥꯝꯊꯣꯛꯄꯤꯒꯅꯤ ꯅꯍꯥꯛꯄꯨ ꯀꯣꯟꯁꯤꯟꯕꯤꯒꯅꯤ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯁꯦꯝꯒꯠꯄꯤꯒꯅꯤ ꯁꯥꯒꯠꯄꯤꯒꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯕꯗ ꯅꯍꯥꯛ ꯂꯣꯏꯅꯃꯛ ꯃꯥꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯍꯤꯡꯒꯅꯤ ꯄꯨꯟꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄꯤ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯤ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯎꯖꯔꯕ ꯃꯤꯁꯤꯡꯅꯤ ꯈ꯭ꯔꯤꯁꯇꯗ ꯑꯗꯨꯝꯁꯨ ꯎꯔꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯤꯡꯅꯤ ꯑꯗꯨꯝꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯐꯪꯂꯕꯁꯤꯡꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯄꯨꯟꯁꯤꯗ we must live our life in gratitude ꯁꯔꯒꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯗ from being worshipped to the wrath bearer of God sargadutsingan khurumlamba isorduna nangamsung aigi papki maramgidamakti isorgi asawa thakiba Krista sargadagi sansangda asengbadagi amot maphamda kanagidama sibada matik chaba nangamsung aigidama norphongbada matik chaba nangamsung aigidama ngasigi nimta nangamsung aina ai Christian ne haina haiba ngamlibase haiba lomnaidaba Esorgi masamakta wahi aduna meeoina sayollakpa amasung thoujalgi mapana thajabana aikhoibu kanbibana maram oiragani aduna mangonda toubiman khangba punsida hingsi mahak adusu mahaki thoujalgi mapana anisu matamdadi mahakpu khurumbagi punsida hingsi live the life of worship kanada Christian aikhogi khurumba thagatpa phangbada matik chai aikhogi punsi apumana khudingang mangki oiba taragasu Mahak khaktan maramdi mahak ningtho singi ningtho ne prabhu singi prabhu ne taibangpan nate chanabi nate punsi nate kanamat nate Krista khaktan maramdi nangamusunga ne koi isa gidamak tawjaba ngamdaba tu Krista nangamusunga gidamak tawbi ai khoi da punsi gi matung da punsi lomba nai da punsi sarga amasung mahaki thawjal marang kaina pibire Mahakpu khurumjo ngangba wangang setpa phizet loinaba maong singlupta hingminaba punsi khudimoksinga karigidamakna khona suriba amasung apabu wapasandokpagi maramdi maramdi khoida leikraba harawumsung nungaiba se mepum khudimokta khoi piba pame ahumsuba amasung aroibadadi Esordu khoi oizer Esor aikhoida khangle magi matik mangal ure magi thojal leire aduna maram oraga taibangpal asida Esorbu matik mangal chaohanba punsida hingu live a life that glorifies God to the world aikhogi wangang sangang phizet chakcha taja bisel now sing Christian oiba targadi tongan pham thoke lanthum leibada nate napal leibada nate nolukpada afaba thabak tobada mi singbu nungsibada afaba wapau sandokpada aduga taibangpanbana chatnariba asigi mataugi mayokta Esorgi aningba apam aikhoibu kanbiraba aikhoibu nungsibiraba Christmas ki Christagi aningba apamba adu taubagi punsida
ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯒꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯨꯝꯅ ꯑꯣꯏꯕ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯥꯌꯣꯛꯇ ꯍꯤꯡꯕꯒꯨꯝꯅ ꯂꯦꯇꯤꯟꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯂꯩ contra mundum against the world against the world ꯍꯥꯏꯅ ꯐꯨꯅꯒꯗꯧꯕ ꯆꯩꯅꯒꯗꯧꯕ ꯈꯠꯅꯕ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯦ ꯅꯪ ꯑꯃꯁꯨꯡ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯀꯤꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯒꯗꯧꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯍꯩꯕꯒꯤ ꯁꯛꯂꯣꯟ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯍꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯇꯝ ꯑꯗꯨꯗ ꯈꯛꯇꯪ ꯑꯣꯏꯒꯅꯤ The only best way to love the world is to speak the truth of God, the gospel. To call sin, sin. To call sinners to repentance. How's the now sing? Hi, Chris asibu matik mangal chahonse. Hi, Chris asibu matik mangal chahol. Mahag matik mangal thagat pa khurumba phangwada matik chabani. Aduna thaza bisil now sing. Nung sirba marup sing. Maruna Christian sing. ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯏꯁꯣꯔ ꯌꯦꯛꯅꯕꯁꯤꯡ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯃꯥꯡꯂꯝꯃꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯁꯥ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯃꯤ ꯑꯣꯏꯅ ꯁꯥꯌꯣꯜꯂꯛꯄ ꯑꯁꯤꯅ ꯑꯗꯨ ꯄꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯖꯥꯜꯅ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯈ꯭ꯔꯤꯁꯇꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯄꯨꯁꯤꯟꯕꯤꯔꯦ ꯊꯧꯖꯥꯜ ꯑꯊꯟꯕ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯄꯨꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯏꯁꯣꯔ ꯃꯁꯥꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯨꯁꯤꯟꯕꯤꯔꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯍꯤꯡꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯇꯧꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯑꯣꯡꯗ ꯍꯤꯡꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕꯒꯤ ꯃꯔꯝ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯅꯕ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯅꯕ ꯅꯠꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯃꯤꯁꯤꯡꯅꯤ To live a life that doesn't glorify God is to waste our life. Why? Karidamakna. For we are lost, but we are now saved for God, for His glory. So, beloved, this is the gift of incarnation. Asi wahay idana sayollakpagi nangamsung nalpibirabu kudoni. Christabu tagatse, Christmas ki Christabu kurumse, Christmas ki Christabu matik mangal chahonse, Christmas ki Christabu tokense. Pratna dos. Ipa Esor. Christagidamag tagatse. Siba matik charba, norok pangbuda matik charba ikoida, nagi thaujal pinabi. Tagatse. Prabhu. Mafam asida naakpu khangdaba mising lay. Prabhu naki wahay mapana. Nahaki thaujal ki mangal ngalhanbi. Prabhu makoi damakta nagi ran kumgi thongu di yesiri makoi bu kanbi. Aduga thazawai kabakoi khudingmak. Thaujal phangzaraba nahaki mati mangaldabu khangzaraba amasung nahapu phangzaraba kai khudingmak. Nahapu khurumbada. Nangona Toubiman khangba punsida hingsabada. Aduga nahaki mati mangal chahanba punsida hingsabada kai mateng pangbi. Aduga sigma pana. Christigi mingena chawboisunu. Nahaki mingena chawboisunu. Aiko hina nemsunu. Ayhak hina nemsunu. Isu Christigi mingena jirgani. Amen.